Howzik lamsang AC ki MLA oileba Sorokaibam Rajen yauna mahaki loinabi amadi machanupi yauna masaki chahi kun marirum suraba miyoi amana salamaning laikai da leiba masaki yumda furamle haire. Police ke pauna hai furam liba miyoi adu Patsoi Police Station ki manung chanba Lukir mayai laikai dake Asem Nicholson Elias Naubasing apokpa eju kindro kawi haire. Police ki matung ina MLA gi machanupa Sorokaibam Jayananda tha sigi taratarukta Patsoi Police Station da aiba report ama yawrakhe. Report adu ki matung ina hairiba numit asigi numidang pung 8 tara chatpa matamda masak khangdaba miyoi amana mahaki yumda changlaklaga imung adu da leiramba thengna ba miyoi sing fu ba haurakhe madugi manungda Jayananda gi apokpa MLA Rajen gi machanupi Sorokaibam bandana amati MLA gi loinabi Sorokaibam Shyama Devi busu phubagi thabak chathakhe. Thaudok adu da Cheneriba Nicholson Rims Hospital da laying labatung da police ke custody da thamkre haire.